अहानबद फेसबुक पेज अम ओरियो सोशल मीडिया साइट लिसिप्रिया कंगुजमना ओजा तोमटोमसना नोंगसाबगी साना फोन अमा दिल्ली दगी थरकलगनी नहन इम्फाल होटल दगी थोलकपदा ब्लैक एंड व्हाइट फोन अमा पायरगा मित्ता अदुम उदुनत लैरे हैबा स्टेटस अमा थगलकपदा तोमटोमसना नोंगसाबना सुना स्टेटस असिदा कमेंट पिरकली थगसरी इसाबु अयमदी अगी एडमिन की साइट की अमुक हन्ना इसागी वेदुबु अपेन बपोक्सी हेबा कमेंट थमरकली पन्नम पाउक्सी एदिगी मरुएबी ई पाउक्सिंग खोंगसरगा मणिपुर टॉप चैनल की मैकेदिगी मियामना थमजगे अहानबदा निंखा तमना थबक पांगथोकप ngamnaba RPA अठवलीगी मिरेप ओइबनी मेसोर थनौजम बीजेपी दी याउदुना मकोक थोंगो लुसिंगबसिंगी यका येंगदुन लैबा पामदबना निंखा तमना थबक पांगथोकप ngamgदबा RPA अठवलीगी मिरेप ओइना सोंथोकपनि हाइना महेश्वर थनौजमना फोंदोखरे वाफम असि पांगथोकदोरिबा तरागा निपान सुप लोकसभागी मिखलगी मओइना इनर मणिपुर पार्लियामेंटरी कंस्टिट्यूएंसी RPA अठवलीगी मिरेप ओइरिबा महेश्वर थनौजमना मोइरांग मैकैदा लैबा इमा कैथेल लैरेंबी सिंह थौनीबा मदि इमा सिंह उनबगी खोंसत मांगना फोंदोखिबनी खोंसत अदुगा मरी लैना मेसो थनौजन हाय कांग्रेस पार्टी की लुसिंग राहुल गांधी फाव मणिपुर की इरांग सिगी मतांगना करिगुंबा अमता तौब ngamdabana पार्टी असिदसु थाजब लैति पांगथोकदोरिबा लोकसभा मिखल असि मणिपुर मियामगी ओइनति यामना लुबा सोयफदरबा मिखलनि मिखल असिना इरामदम असिदा थोकलिबा था 13 हेलगलबा इरांग सिगी वोरसिन पुरंगनाबा लंबी अमा यातपा तांगायफदि चिंदा खक्ता ngangnabagi oinadi mikhal asi pangthoktarabadi singi muhta thabak tawba sangi irang asigi matangna BJP amadi Congress ta thajaba leiraktabadagi RPA athawale da yauduna miyamgi ihul khangna thabak tawba ngamnaba honaribani masida miyamna mapung phana sagot piu haina su maheshona phongdokhi nakala maromda sangangai amadi sega road konjeng hazari lekai gi nupi kiana maheshor gi mikhal ga mari leinana athen pot khudol tamduna maku pungning su thawatki अतोप पावमना DSO इम्फाल ईस्ट न खेत्रिगाव केंद्र की मियाम नपसागी सेंगेन थोक पाउख्रे रेशन कार्ड पाइरमदबगी वाथोकना मरम मोइरगा था मरी नपसागी सेंग फंगदना लाखिबे खेत्रिगाव केंद्र की मियाम डिस्ट्रिक्ट सप्लाई ऑफिसर DSO इम्फाल ईस्ट की मैकेदिगी ngasiदगी सेंगेन थोक पाउख्रे मियाम न पिफम थोकप रेशन कार्ड सिंग केंद्र सिगी फेयर प्राइस शॉप FPS एजेंसी ngarang miyam yenthokpadagi ngasi seng yenthokpagi khongthang asi lokhatpani haina DSO Imphal East ki Civil Supply Inspector Karnajit Sanambamna phungdorokli kendra sigi manungsana leiba FBS number 93 na konba kongba nongthongbam laikai kongba leisram laikai amadi thambal khonggi oina kongba nongthongbam laikai da leiba kongba youth organization gi lampak ta satakhiba seng yenthokpa adu Civil Supply Inspector Karnajin hai ngasidagi hawriba seng yenthokpagi khongthang asi kendra sigi mafam sinba thungna makhatana sathigani watho asina maram oiraga hawkhiba kumja English singaniga kungo humdagi November thadagi sai sigi February tha phawbagi oina ACS gi miyam seng phangdana lakhibani ngasi geliba seng asi mamang sai gi November thadagi na sai sigi January tha phawba puna tha ahum ki singni wadauriba February thagi sing su athuba matamna miyamda department gi mekedi fangalaga naiki nakala maromda kendra sigi napsa gi beneficiary oiriba kongba nongthongbam laikai women's association gi secretary thiam surbalana phongdokibada kendra sigi miyam gi phangpham thokpa napsa gi sing tha sigi manga da yen ba horamlaga beneficiary singda masagi ration card pairamdabigi wahaudagi sing yen ma lepkhibani ration card paidabana maram oiraga napsagi seng phangdabada natana member card angang singi scholarship amadi ujawala yojana na singbalenga ki scheme kiagi kana phangmangamdana lakhibani kendra sigi MLA sina mikhal mai paklaba matung miyamdagi ration card sing lokshin khibadagi khudong saba si phangdana lakbani seng phangdabagi mayokta miyamna mari leinaba department da wakalubada ration card paidrabadi seng lobu yadi haibu wafam lakhi wafam asi lakpadagi MLA da wakalubada DSO na card sing lakhotki haina pakhum pirakpadagi samam nadunu leiningai da ngarang FPS agency gi kuthang da MLA na miyam gi ration card sing kushinarakpadagi ngasi department gi mekaidigi seng gelapani matam sangna phangdana lakpa seng miyam da yohonabagi damak thagali MLA na makhata na miyam na seng phangdabagi awaba lehendana bohona bi haina su makna phongdokhi अतोप पावमना लेफम निपान की इरु इसेक मियामना फोंगनख्रे
Say Kudingi International Salai Punsin Pamna Sajibu Nomapan Sairabaga Mari Lenana Kaubru Singdolgi Lining Tau Sanamigi Siang Laba Laikolgi Ising Yauna Puna Laipam Nipongi Iru Ishing Miam Panganduna Lakwado Kumsi Sahi Oina di Levaki Irang Namara Moiraga Akaknaba Mapum Karakata Fangan Crepe Hiramasugi Matanga Utra Sanglil Sana Kunung Amadi International Salai Punsin Pam Headquarter Anigi Matungina Ngasi Ayuk Pung Taramathuidagina Numidang Weram Pung Manga Pawa Miyamda Laipam Nipal Gi Siang Laba Iru Ishing Fangan Kiba Mapam Singadudi Utra Sanglil Sana Kunung International Salai Punsin Pam Headquarter Lamsang International Salai Punsin Pam City Office Tera Khuraizam Laikai Naurem Thong Ipa Thokok Club International Salai Punsin Pam Kuntragum Loisuba Loisang Maitram International Salai Punsin Pam Thanga Loisang Ulau Kangjebung Manakadaiba Shinamiral Lamdong Pharmacy Bisnupur Thangwaiban Sinam Lekai de Leiba Wai Kangle Ima Amasung Wai Nongdomlen Sagol Tongba Kaithel Khabam Bamdier Nambol Korifab Lening Thong Manak International Salai Punsin Pam Kurai Loisang Konsam Lekai Yorembam Maning Lekai Ikon Mapanamadi International Salai Punsin Pam Irang Sipai Loisangni Laipam Nipal Gi Iru Ising Pangpam Singasinataba Sairaugi Ising Pangbigani Haina Thaba Mapam Kayamadasu Laipam Nipal Ising Asi Pangan Kihaidi Makasa Tarak Poina Topa Pawmana Asem Ngobagi Imungda LMZ na Mating Pangkrek Light-minded group LMZ Manipuna Awana Tarab Imung Kiada Minung Sigi Tengbang Pirakli Saruam Oina Hekta Bada Yamna Nungaitaba Tamoy Shoka Taudu Am Oina Haukiba Mars Anigi Numidang Weramda Shero Makaleka Digi Lanjenaratuna Ka Manipur College Kaksing the Hangli Relief Game the Leba Ashem Biramani Amadi Shoshila Anigi Anishuba Masa Atomba Sahi Mapan Katangariba Ashem Ngobe Elias Naubi Makwena Tumliba Pamunda Pauminaba Miambaga Sanabada Kokna Kangtolgi Pambomda Yashin Bada Sokpadigi Private Amadi Government Hospital like Naramlaba Matung Hokiva April Tarukta Taibang Palta Dokre Asiguma Pau CLMZ na Asiem Angobagi Lana Thoramgi Mating Oinaba Lupalising Taramating Pancredi Nasigi Tengbang Kongsadasi Group Asigi Secretary Ozit Surakhabam Amadi Rakesh Naurem Anina Lusinki Loinana Kunjesur Mangsataba Brojendra Thongam PK Huirongbam Surendra Ningombam Bedana Arambam Savita Maibam Surjit Ngangomsa Boynau Maibam Amadi Thongamba Kundrakpam Singba member Kias Saryaki Tengbang Kongsadasiga Mari Lane Secretary Group Asigi Secretary na Fongtora Kibada May Humdigi Yumaina Tatopi Hiduna Relief Camp Wana Ladingi Serekta Lebak Tiba Taudok the Pigliba Masanupa Lakidaba si Awabata by the Maramasina Relief Camp the Lady Muation Awabatari Hekangmaga Miamna Aigi Imung the Tokpa Taudok can be duna Minung Sigi Tengbang Piminasi Upai Lazadraba Kayana Puxiel Sauraba Kia Gitengbang Naizabanatana Upai Leti Miamna Mating Pangminasaki Amarum Dana MSF na Sajibu Noma Pan Serabi proposal Pirakli Sajibu Noma Pan Serabi Thoram Lakpa Manipuramadi Malayam the Lady Manipuri Mahirui Singi Apun Balup Ama Oiriba Manipuri Students Federation MSF na Iram Damasiki Iresa Singi Mapamda Ye proposal Pirakli Ye proposal Sirola Duna Manipurgi Puarigi Laimaida Hangana Yang Lubada Satliba Sahina Lushilactuna Anova Sahina Mayol Songlakpuga Lebak Miamda Anova Sahi Hore Suna Kangan Vadubo Sairao Bun Hanakoki Adungai Matam Dudagi Sipawa Lamdamasida Natana Malem Gimapam Kia Kunda Laita Dun Lakrava Iresa Singna Yamna Maru Oiba Thoram Ama Oina Pangtokuna Lakli Saliba Kumza English Singaniga Kunga Marigi Oinasu Hayeng Sajibugi Saisat Mapan Numit Ashida no Mapan Serawi Taramasi Pangtok Nakadori Iramasi Nihak Laitana Taudo Waton Saking Pangliba Kunayamakani Mayaka Chinzaki Watok Mito Miansagi Saking Yellow Mikanabigi NRC ki wapham Ngamkhaigi Sayanaba Kangau Nariba Muebigi Hak Asina Sing Kayama Manglomda Sanction Bigi Mahutta Kunai Sigi Sokot Lamzelda Maninghale Maramasina Kumsi Sahina Loiraduna Anobu Sahigi Mayul Songliba Numit Asina Lakpada Lamdamasi the Ting Nariba Palm the Bataudo Watok Sing Yauna Kunai Giweb Wapham Sing Lotion Kiduna Lamdamasida Mipung Kudimak Nungsi Sana Apun Bigi Satama Malem the Utpangamba Oiresano Leba Sida Turai Irei Siendaba Ingtapa
hatna sunaba leitaba masa mau faba tijang gaijang daba amadi tangdu leitabu khunai ama purakpa ngamba galoinana iramdam sida khunda minariba furup kanglu khudimakna awonba madi hena phaba khunai ama purakpada aikoi puna amata oina hotnamina si hainasu MSF ni ge papaujal pirakli atoba pawmana afaba phajabadi aikoi su tamsi koiru su satlusi Agartalada Premsan Kombisa Nakna malasu mitna udabagum Manipurgi kha nongsuk maikai panglap laptana yumthangnariba Assam Kasar jila Silchar dagi supnantagi kilometer sanika humdraga tre lapna lairiba Tripura state ki kunung Agartalana aikoi khwaidagi tamjanenga oiba satna kanglon mayam piri haukiba kumja English nganiga kungo humdagi November thagi sacha taraga turukta Agartalada West Tripura district based over non-government Seva Osayata Parisat Agartala team office bearer executive member Thaumi Tarena Tripura stand with Manipur mission the Yumpa Moiraga Tripura Manipur sector CRPF district administration Jiribam Amadi Manipur state rural livelihood mission MSRLM gi kuthangna kangluki irangda lanjenarakpa relief camp leiriba inmate singda kharada oirabasu mating oinaba sana thaknaba milk powder biscuit amadi sahi tarukki makhada leiriba angang singna set inanaba firol singsu pibiramki pang ingbasu nataba ka hena saba nataba matam khibik minasu lainasu yagadaba lamta thagi Yangsang kumagi suti numit humni marini leidingai sida Agartala Tripura koi basalubada mafamdugi miya maruoina Sheba o Sahayata Agartala Tripura stand for Manipur mission team gi miyok misan phaw thaumi singna taram Agartala gi railway station da aikoi bu okpiramki railway station gi hek tholakpaga angakpa haibadu CNG compressed natural gas auto rickshaw noiki Aikoina tongliba auto si CMG ni Agartala city da diesel amadi petrol gi auto rickshaw sizinabada athingba thami hai auto tonglaga aikoina leigadoriba guest house phawbada sarana kilometer 3 ni palom lapadura thengnariba gari masa two wheeler sa makhongani panba sing thawriba madi tongliba sing helmet loin upi helmet sizinadaba sing traffic police ki ahak serak phangani khanbaga lebak masa Tanabaga punduna atongwasu athawwasu two wheeler sizinabasingna aso apani yaudana honabasisu puning thawani ni khalubada iramda Manipur gi aina tawbana sumi phai khanbasi hekta ningsingli aikoina thungliba leigadoriba Jagannath Bari Agartala Hindu lining satpasingi satnabi ngangna satpa Agartala Tripura da khwaidagi sawba laisang singi manungda amani lai khuramba lakliba madi Prasadi saklen luk phangba lakliba miyai kyana natonda laibakta sandolna mapak thinduna nokphet tawduna leijabi ke nawduna taruba pizol setchaduna lakliba miyambu urubada lamsang lakpagi jiridagi ayuk pung 5 dagi tholakpagi awaba mayamdu pungkaw he kawki mathang ado hauskoina di miyam paw sistu matang sa lusinjarage masumiyam punana update ngaminasi